Fox Working Committee gi mityeng makhada Nongpok Sanjembam apunma maira paibi amadi club singna punduna Nongpok Sanjembam Khunau Community Hall da Afspa Louthok LEIBAK THUGAINABA HOTNARIBA Kuki Cso sing terrorist Oina Laothok Haina Wakat Mipham Chathakhre Wakat Mipham aduda Nongpok Sanjembam Khulen maira paibi gi president Ngairangbam Mimina haikibada lamdam asida Kuki militant na chatharakliba miot minai asida center amadi state lengakna tumina leishinba haibasi yaningde Ziribamda Leizadaba angang amadi nupising tamthina hatkiba leire masida chenaba fadaba karigumba amata Modi na haidaba asi condemn tawi athubada Manipur da thokliba irang asi loishinaba hotnagadabani center na amuk hanna police station kharada afaspa thamjelakpa asi athubada lauthokadabani changsiliba khongjang asi makhatana achumba maikaida fangdriba fauba changsinnaba hotnaminasi haiki Wakat Mipham aduga mari lainana Fox ki president TH Maniharna haikibada lamdam asida thokli irang asi loishinaba Manipur gi ngamkhai kaidanaba hotnabada leiriba CSO sing amata oina punsinba mathau tai CSO sing achumba maikaida chatragadi waroishin purakpa ngamloi aikoina yeknaba kanana aikoigi maikaida leiribagi haibasi kupna yengba mathau tai lamdam asida thokliba issue asida India lengakna tumina yengdona leiba LEIBAK thibani Kuki nupi ani gi fi thonglude haibagi matangdadi prime minister yauna wafam kaya fongdokhi adubu maitai gi pikliba angang yauna nupi angang Ziribamda HOTNARIBA matungda tamthina hatpadadi karigumba wafam amata fongdoktaba haibasi ikainingaini Indiana aikoigidamak leplibara aikoi bukari mityeng yenglibagi haiba asi achouba wahang ama oire haiki mahakna makhatana hai Kuki narco terrorist sing asi thengnanaba hotnabada lamdam asida leiriba miyam punna thengnanaba hotnaminasi luchingliba singnasu chumna chatuna miyambu lucinglaga waroishin puraknaba hotnasi miyambu thajaba manghannaba thabak tawroidabani haiki Chathakiba Wakat Mipham aduda Ziribamda angang yauna miyoi taruk hatpada chenaba sing faduna chairak piyu Kuki Cso MLA taraga chatminariba CSO terrorist ni Laothok Manipur dagi Afspa Louthok NRC chatna hanbiyu haiba banner amadi placard sing sizinabaga loinana kholau kaya su law masi ngasi India legaki magi wakhalonda Manipur da leiriba mi sing loi genocide adna Kuki sing manarakanda tumna halakanda maitai kunai sing je Kuki indigenous people sing je makoi tumulage haibagi wakhalonda da we chap chana lepaka da sangkhala kulane haibase masi akoi khangna khaminnarakanda gasi di akoi laudra khongdra migi mayu mai thadra sorok thingdra to we mahuta gasi di diplomatic oina akoi kok thadra ganda gasi India na sanariba lansi kaino Kuki na sanariba lansi karino tungan ba Manipur government sanariba lansi kaino kanji khangto gada masi gi asoiba ahoba afaba ahen basingdo akoi putho gada khanara gada masida yam phajara changhandra gadi akoi na palau lawa pakting thingba gasi sorok thingba gi amang masu mayam lai hajage ba gasi ta uripok ta seisida pantawni iroi semagi mi lakpate uripok ki mina thingni kara thingdoino akoi baitai basai thingna dorise Sigi uripo ke misde basira kakhat pakana thongong da muk thingni masai mi sina muk si orega de akhoi masai ki complete adum lai reba aduna khana ga daba naina ga daba matam sida akhoi na sorok thingdara chatpa yaroi thingbai thabak se masi masu apikpa aigi wakhalo ne mathang da di hana labi thingbagi bahutta akhoi kari jok sigi ana khana ra kan da basi labi thingba yaina ar kan da akhoi labi thingba aduga akhoi labi thingiroi sina akhoi hana khana ra kan da kai jok sigi hai base masi nena tana khana ra kan da mapu pana thabak tengna bagi wakhalo do maduma khrang imai ben sina putok yu hai wa pham simaga ai namjage